Kuki singna sangkai khulmaya da lambi tauthokibadagi Imphal ukhul lambi faunadre Dimapur dagi tadubi fauraga ukhul da pot pusinna bohonagadabane haina Ramoibana phongdokhre ngarang ukhul da security convoy ga loinana ukhul da seng yauna sana thanaba polam sing pusinba FCI gi tata truck amada Kuki militant singna Imphal ukhul lambi gi TM Kasong Khulmaya da ambush tawduna West Bengal dagi driver ama hat khiba duga Litan Police Station gi person ama sohan khiba thaudok matung ngase Litan Police Station gi manung chanba Sangkai village Kuki Khulmaya da protester singna JCB sizinaduna lambi tawkhai khibadagi gari amata phaunadre haire press na phangba paw gi source matungina ukhul amasung kamjong district ki jaga singda Kuki amasung Naga khulai paiba ani gi marakta ngahak laitana khut thokna riba thaudok sika mari lenana Kuki singna NS202 Imphal ukhul lambi da hoje blockade ki thabak chatharibani masigilaman khumba madamo oda Naga singna su Kuki taba khul singda pochai pusan bada athingba thamlebani adubo hariba athingba si leina security convoy ga loinana ukhul da FCI gi seng yauna sana thaknaba polam sing pusina bohonai haibagi damak ngasayo angan bada Sangkai khul gi Kuki singna JCB sizinaduna lambi adu tokthok lamkhibani masina maram oiraga security force yauna makhal amatagi gari sing lambi asi phaunadre haidi Amaramda Kuki militant singna ukhul da sana thanaba polam sing pusinaba FCI truck da ambush tawbagi thawdo adubu yaningdaba phongdoktuna ukhul kendra ge MLA Ramoibana hiramasida chief minister na miyeng sangduna thabak waikhanaba dabi tawkhre MLA sigi maikaidagi ukhul district ki oina chana thanaba polam sing ase NS102A da Dimapur dagi tadubi phawraga ukhul tamna pusinaba Manipur lengakta dabi tawrakle makhatana labi asigi Mahadev dagi New Haven phawbagi marasida security ki ahenba section thorang sing lokhatbaga loinana Dimapur dagi ukhul tamna chana thanaba polam sing pusilakpada gari sing adugi mamang mayai amasung maning thangba sarukta bulletproof casper ahumna escort taunaba Thobal Turel gi nongsup thangba torban gi sarukta logi wangmada bunker kya saribasing ase army amasung paramilitary force na thugainaba khudong thingai oiraba jaga sing da temporary outpost hangnaba generibasing cordon amasung search operation chathaduna phanaba army amasung paramilitary force sing da instruction piba yauna TM Kasomda Manipur rifle natraga Indian Reserve Battalion gi platoon ama thamnaba taksilakle makhatana hairibana FCI gi gari edu security convoy matik chana pirabasu ambush tawduna driver hat khiba du gamioi ani sokhe haukiba April 15 da sulambi asigi TM Kasomda Kuki militant singna ambush tawduna Naga civilian ani hat khiba ki thawdok laikhre maramaduna misam miyam ki punsingak senaba amasung lairiba irang asi chawto handana ba lengak ki maikaidagi mathau taba thabak sing paikhat piyo haina phongdoke Nongmai kapnakhre ngasi nukthil pung anirom taba matamda Kangpokpi district ki manung chanba Kharambai phai village da nongmai kapnaba amasung bom pokhaibagi ahoba mokhol kya tanakhe press na phangba paw ki matung ina de khut thona khiba KNP amasung KLA ani gi maraktani haide thawdo da yum kya amasu mai thakre haide amaromda ngasi army amasung AR na konsa khulda changduna operation chathana bahonabada mafam adugi khunja singa chauna mukna ba thokre khunja singi maikai dagi makhoi gi maikai dagi de makhoi gi phajin khraba Naga taru adu makhoina hanna sinagada bane haike former CM N.biren Rajya Sabha ke MP oina satlaba yana leire haide former Chief Minister N.biren mathang thada leba asigi oina Rajya Sabha ke MP kulumdoi join tawgadoriba asida yawraba yana leire BJP Central Leader singna N.biren bu Rajya Sabha ke MP oina yawranaba yamna kanna khanari haina Indian Express ki report amara haide report asna makhatana hairibana mathang jun thada ki upper house ki seat kulumdoi hangduna leigadoriba asigi manungda Andhra Pradesh Karnataka amasung Gujarat ki seat mari Madhya Pradesh amasung Rajasthan ki seat ahum Meghalaya Manipur Jharkhand amasung Andhra Pradesh ki seat amamam yawri hiramasigi matangda hana ki Chief Minister Nongthombam Birena Indian Express da phongdokibada Rajya Sabha ki member oina join nabagi paw asidi tare adubu haujuk phawbagi oina hiramasiga mari lena center ki luchingba singna hakthengna paw pirak palai tri haire Delhi ki BJP luchingba amana su development asi
oithokpa yabagi sang yamna wangna leire hiramasigi matang da su khanaba laikre adubo aroiba phirepti party gi makok thongba singna lawgadabani haire paugi source asina makhata na haidibana N.biren mahaki chief minister gi phamdagi resign tawkhiba matamadu da Delhi gi maikaidagi mahaki career asi yamna maru aina lawbaga loinana mahaki political career asi manghaloi haina thajaba pirakhiba laikre loinana Manipur da PR lairingai matamda Union Home Minister Amit Shah na Manipur gi oiba issue singda former chief minister asiga yamna toina engage tawduna thabak kya paikhatwa laikre haire Naga taruk phakibagi matangda security agency singla CM da asumba pau pikhide haina awangbo nimaina phongdokre me tarawmdoi da Naga taruk phajan khibagi matangda security amasung intelligence agency singla chief minister Yumnam Khemsa da asumba pau da pikhide haina Naga People's Front NPF Manipur se unit ki president awangbo nimaina phongdokre langol tarungda leba party sigi office ta pangthokba pau gi mifam amada mahana haike chief minister na handak makhan village da laklamba matamda victim amasung Fazil Lobadagi Tadoroklaba hostage Signa Tamba Paudam Tabada Angakpa Poke Investigating Agency Amadi Security Forces na Chief Minister da Aranba Pau tamsilabra haibagi singnaningai oi Naga Misam Fazil Lobagi Tawdok Uhowa Sing Amadi Tadoraklaba hostage Singna Phongdokpa Wafam Officer Report Mami Tadriba Si Singnaningai oi Awangbo Nimaina Phongdorakibagi Matungina Me Tarawmdoi da Lailon by Faida Mioi Taranipan Fazin Kibagi Manungda Taranithoi Tadoroklaga Tarukti Makhatana Fazinduna Thamhaure Tadoroklaba Mioi Singaduna Tawdo Adugi Matang da Marik Sumba Paudam Pikibaga Loinana Makoibu Faziluriba Mioi Sing Adugi Masak Maming Paubo Mayek Sengna Phongdoke Fazilubadagi Tadoroklaba Mioi Sing Adu Khwaidagi Maruiba Witness Oina Lokpham Thui Adu Police na Haiba Mioi Sing Dudagi Ngasi Paubo Makalamatagi Information Launaba Honade Haike MPS na hadak lauthokiba civil service exam ki result da disability category da mioi ama lana khanjin khre haina kanglepa students association KSL headquarter ge SRD Secretary Sinam James na Thadorpa Serol Amana Haide Serols na Makhata na Hai Manipur Civil Service Exam Prelim 2022 Pangthok na Bagidamak 2022 ki December Tareta Thokiba notification namagi matungina Note 1 da Pallebu Wafam Disability ki reservation na Simari Lenaba Disability ki Sada 40 dagi Tadaba Miyoshingi Oigani Haba Wafam Asigi Wangmada Amadi The Right of Persons with Disabilities Act 2016 ki Section 2 R ki Wangmada Sursanpur dagi Zeri Larwit Thang Buongpui Kauba Mioi Ama Mamang Thagi Kungani Thoite MPS Sina Lauthokiba result gi matugina merit list ki serial number 195 the hearing impaired category da khalakhibaga loinana ngarang me kunga mapan da thokiba notification amagi matungina mahakpo hearing impaired category da MCS grade 2 oina khankiba si khwaidagi labak thibane masig matang da kumna thigana ba MPS gi mari lena ba official singa madi Manipur lengak ta takselakle candidate as UPS in a lobo civil service exam 2024 so disability sada 40 su kidrabane mahana seasonary disability certificate as kumna thigat pina bagitamak mari lena ba authority khudimak ki mafam da KSN appeal toropaga loina disability percentage 40 su dana MPSC grade 2 khan ki ba se asawu makhal gi lautuna ba maga na tawkhibara habadu kupna thigana ba KSN appeal torakle Kolkata da akanba nonglai nuksit silakpagi thaudokta mioi taret sire hare West Bengal da akanba nonglai nuksit silakpada capital city Kolkata yawno South Bengal gi mafam kharada mioi taret sire nonglai nuksitna maram oiraga train amadi flight service ta sauna apanba thohanke nonglai nuksita yumning kharakpaga loinana braja tarakpada gi mioi taret sikhibane South 24 Parganas, North 24 Parganas, Haura, Hugli, Pasim, Medinipur, Amadi, Purulia district nonglai nuksit ka mari leinana laikidraba singi imung manungda state lengak na lupa lak mari ex gratia piragane haina lauthoke nonglai nuksit transport system da sauna akaiba thon kibaga loinana Netaji Subhash Chandra Bose International Airport ta ising thumjilakpadagi plane kamarum panduna laike u pambi kya turaktuna rail lambi thingkibadagi railway service ta su sauna apanba thoke state lengana oirangli ba phiba masigi matangda mathau taba thabak thoram sing lokharana ba forest environment amadi municipal department ki mehusing yauna special committee ama semkhre haide Konsa khulda army na nampuda khulda changduna search operation tauna bo honabada khunja singa mukna khre haide Yes. Because our brothers, 6 of our brothers is there. You all know that. So and what are you all doing? Just answer me this. No, for our safety, let the CRPS stay here. And you guys go out there and
just Search in jungle side. please. Yeah. If you find that 6 men of our brothers, give it back to We will us. be And open whatever all you the do road. to our You can go people, road. You can go anywhere. Maram lại tên sang lôi hết rồi đấy. Mi ăn nữa, thay cho con chỉ cái ăn cái If you feel so that we are not here for your safety, are we here to pick any individual of yours? Do you think so? no, we don't have any doubts about you. Okay? Yes. We are safe with you. We're safe with We are you. cooperate But with only you. thing that just cooperate with us. Don't just go around. Let the CRPF go around. Yes. Do their job. We are also trying to Please do our go there, search everywhere, whatever you do, we don't have any problem. Bring our brothers back here. 2 of our brothers, my own brother is here. Please, please understand us. Yeah, I'm trying to understand. We're having a heartbreak now. Don't give just trauma back to us. Noi thì cái Do you think I'm here to create a ruckus for you? Khoai gì mi pure noi là chưa là bất kỳ đâu lấy cái thì cái đó là sao nào khoai mi brown là cái gì là Guys, we'll be very warmly welcome to you. We'll be happy. nan Manipuri sing na Kuki da pi na ba yam la ba talap sing phirol marak ta lo tu na purak pada paumai Naga volunteer sing na phak re hade Lengak na narco terrorist singbu maru phangna muthat ka da bane haina TNL la phongdor khrei Manipur lengak na narco terrorist singbu maru phangna muthat paga loinana highway si hangduk na ba khongthang sing lokhat ka da bane haina working committee of tangkhul Naga long na phongdor klei lob asigi media cell na press thadrok pa zerol amana hai Kuki narco terrorist group singna mioi bagi punsi tem sing na ba khongthang kya leptana satharakwa si working committee of the tangkhul Naga long na akanamo onda condemn tawe ngarayo pung trama thorom tabada Kuki narco terrorist na yaulen amasung mongko chepu gi morakta position lauraga fca gi pot pu batrak ta leptana nomai kap senduna chathakiba attack adu yaning de security na khurak hangdana leiba mafam da chathakiba tamthiraba attack adu da West Bengal gi Hugli de gi truck driver Nitish Kumar bo hat ke amasung Litan post gi Manipur police personnel D Singam marangmai shokhe thaudo du thok trengai gi mamang da Kuki narco terrorist na TM kasongi khunja singna makoi khungi laikhidaba miyoi amagi aroiba mathau mungam pangthoknaba sem saringai da nongmai kapselakhe thaudok sing adugi video na Kuki singna ikaiba naidana kadai phawba machin thiraga atopa phurup singda mara sinaba honabagi haibadu mayek sengna takle makoi gi thawong aduna siraba miyoi phawbuda ikai khunnade haiba mayek sengna takle mafam aduga manana litanda nongmai leptna kapselakpadagi khunja sing thawai hingnaba jenakhe Litana masung TM kasong gi lairiba Central Security Force na thaudo aduda tumina laisinba adu akanmo ongda condemn tawi makhoi gi mitmang da attack satharako phawbada khangsin adana laithokle Security Force ing kumhai yengba laklibra hangnarakle Kuki narco terrorist sing asina lone yada mo ongda National Highway thinglakpa tha ahum helakle yaulen amasung mongko chepu gi marakta numai kapada nungai jaraba makhoi gi militants singi nongmai kapham onthoklaga lakle lengak ta kyarak yengsin bina ba hajara phawboda ngasi phawbo phibam phagalakpa leite haire khanoi thot khona press thador ko cherola mana hai National Highway 202 da ngarang sathakhiba attack adugi Texas state amasung Central Security Force na pugada bane wafam adu da ngahak leitana misamyang gi punsi mangliba se lobasina yaba ngamloi amasung National Highway 2 asi miyam da ke khang pinaba amasung imunaimu tanafam onthok loidabane anangi thaudo aduda senariba sing masak khangdoktuna amasung khudakta phaduna sairak pigadabane National Highway 202 asi khudakta ningthina ngak senaba khongthang lokhatgadabane lambi asina chaliba miyam asoingam thohandana ba ngak selgi khongthang sing lokhatgadabane haide karigama security gi ahoba leram labadi madugi texak mari lenaba singda puhangadabane hana demand tawri lengak ta taksin khre State asigi thabak ki form thaba amadi form thajinbagi thabak sing online gi khuthang da loba yahanbiyo haina Tribal Youth Council TYCM na state asigi chief secretary amadi Manipur Legislative Assembly gi secretary da cherol pidana taksan khre haide
Council asina thadorokpa cherol amana hai Manipur hojik lambi sathok singi phibam da tongan tongan ba khudong chadaba kya thengnarapwa asina maram oiraga thabaki form lawba amadi thajinbagi thabak sing online gi khuthang da lawbiyo employment sponsor number su online gi khuthang da piba yahanbiyo haina palladuna yamdrabada form thajinbagi matam numit kontrani ohenbiyo haina su pisin kiba cherol aduda pankhi haina cherol asina makha tana phongdorakle